ꯃꯦꯝꯆꯥꯒ ꯁꯔꯁꯨ ꯃꯆꯦꯒ ꯊꯣꯏꯕꯤꯒ ꯄꯨꯔꯒ ꯂꯥꯛꯑꯦ꯫ ꯃꯦꯝꯆꯥꯅ "ꯏꯕꯦꯝꯃ ꯍꯦꯟꯖꯥ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ?" "ꯍꯣꯏ ꯏꯗꯣꯝꯆꯥ ꯂꯥꯛꯑꯦ." ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯍꯜꯂꯛꯇꯨꯅ ꯃꯦꯝꯆꯥꯕꯨ ꯀꯧꯔꯛꯏ꯫ "ꯃꯦꯝꯆꯥ, ꯃꯦꯝꯆꯥꯎ, ꯂꯥꯎꯅꯦꯍꯦ ꯅꯪꯕꯣ, ꯄꯣꯠ ꯆꯩꯒꯁꯦ ꯈꯔ ꯄꯥꯏꯔꯣ ꯂꯥꯎ." "ꯀꯗꯥꯏ ꯀꯗꯥꯏ ꯏꯆꯦ ꯕꯦꯝꯃ, ꯑꯩ ꯄꯥꯏꯖꯔꯒꯦ." "ꯍꯩꯃꯥ, ꯕꯦꯝꯆꯧ ꯅꯪꯁꯨ ꯂꯥꯛꯂꯕ꯭ꯔꯣ?" ꯍꯦꯟꯖꯥꯅ "ꯍꯣꯏ ꯃꯥꯆꯧꯕꯤ, ꯀꯗꯥꯏꯅꯣ ꯑꯩꯁꯨ ꯈꯔ ꯄꯥꯏꯕꯤꯒꯦ ꯄꯣꯠ ꯆꯩꯗꯣ." "ꯅꯃꯥꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯥꯅꯦ?" "ꯌꯥꯎꯔꯛꯇꯦꯗ, ꯌꯨꯝꯗꯒ ꯑꯝꯇ ꯆꯪꯉꯝꯗ꯭ꯔꯦ. ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗ ꯂꯧꯕ ꯂꯥꯛꯍꯜꯂꯒ ꯑꯗꯨꯝ ꯁꯤꯗ ꯗꯥꯏꯔꯦꯛ ꯆꯪꯂꯛꯑꯕ." ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯕꯗꯩ ꯁꯠ ꯅꯥꯟꯊꯣꯛꯑꯒ "ꯃꯃꯥ, ꯑꯩꯅꯤꯅꯦ ꯑꯅꯧꯕꯤꯒ ꯎꯅꯧꯒꯦ." ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯦꯟꯖꯥꯅ "ꯍꯩꯃꯥ, ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ, ꯅꯦꯅꯦ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤꯌꯦ." ꯊꯣꯏꯕꯤꯅ "ꯀꯨꯏꯔꯣꯏꯕ, ꯉꯥꯛꯇꯪꯅꯦꯕ ꯃꯃꯥ." ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯏꯕꯤꯁꯨ ꯍꯦꯟꯊꯣꯏꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯅꯦꯅꯦ." "ꯑꯦ, ꯅꯪ ꯂꯥꯛꯏꯔꯣ? ꯀꯅꯥꯒ ꯂꯥꯛꯀꯦ?" "ꯃꯃꯥꯒ ꯂꯥꯛꯑꯦ, ꯃꯥꯝꯇꯣꯟꯅ ꯂꯧꯕ ꯂꯥꯛꯏꯕ." ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯌꯥꯝ ꯀꯦꯔꯒ ꯂꯥꯛꯏꯅ, ꯀꯅꯥꯅ ꯀꯦꯕꯤꯔꯤꯅꯣ?" "ꯑꯗꯨꯕꯨꯔꯣ, ꯑꯩ ꯇꯣꯝꯇ ꯃꯤꯡꯁꯦꯜ ꯌꯦꯡꯉ ꯀꯦꯖꯩꯅꯦ." "ꯍꯩꯃꯥ ꯍꯩꯃꯥ, ꯌꯥꯝ ꯍꯩꯔꯝꯃꯤ ꯖꯥꯠꯅꯤꯅ." "ꯑꯗꯨ ꯅꯦꯅꯦ, ꯅꯦꯅꯦꯁꯨ ꯍꯧꯖꯤꯛ ꯀꯦꯗꯣꯏꯔꯣ?" "ꯀꯦꯗꯧꯔꯅꯤ, ꯑꯗꯣ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯟꯁꯤꯔꯥ?" "ꯌꯥꯏꯌꯦ ꯅꯦꯅꯦ, ꯀꯦꯕꯒꯤ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯏ." ꯍꯦꯟꯊꯣꯏꯕꯤ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯕꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ "ꯊꯣꯏꯕꯤ, ꯊꯣꯏꯕꯤ." ꯍꯦꯟꯊꯣꯏꯕꯤꯒ ꯊꯣꯏꯕꯤꯒ ꯆꯞ ꯃꯥꯟꯅꯅ "ꯀꯩ ꯍꯥꯏꯒꯦ, ꯀꯩ ꯍꯥꯏꯒꯦ?" ꯍꯦꯟꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯚꯥꯞ ꯑꯣꯏꯍꯧꯔꯨꯗ꯭ꯔꯦ꯫ ꯃꯌꯨꯝꯗ ꯃꯌꯥꯝꯅ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯧꯕꯒꯤ ꯋꯥꯈꯜꯗ ꯈꯨꯝꯂꯨꯏ꯫ ꯄꯥꯏꯈꯣꯝꯕ ꯍꯦꯟꯊꯣꯏꯕꯤꯗ ꯌꯦꯡꯂꯒ "ꯅꯪ ꯀꯧꯕ ꯅꯠꯇꯦ, ꯊꯣꯏꯕꯤ ꯀꯧꯕꯅꯤ." "ꯑꯦ, ꯑꯩꯁꯨ ꯌꯨꯝꯗ ꯊꯣꯏꯕꯤ ꯀꯧꯔꯛꯏ, ꯑꯗꯨꯏꯅꯤ." "ꯆꯠꯂꯣꯍꯦ, ꯊꯣꯏꯕꯤ ꯀꯥꯏꯅ, ꯅꯪꯗꯤ ꯄꯤꯁꯛꯑꯦ ꯄꯤꯛꯈꯩ ꯊꯣꯏꯕꯤ ꯀꯧꯕ ꯄꯛꯇꯤ꯫ ꯃꯤꯡꯕꯨ ꯄꯤꯛꯄꯩ ꯆꯥꯎꯕꯒꯤ ꯂꯩꯕ꯭ꯔꯣ? ꯊꯣꯏꯕꯤ ꯀꯧꯔꯛꯑꯦꯗꯤ ꯀꯧꯔꯛꯏ. ꯊꯣꯏꯕꯤ ꯑꯣꯏꯔꯁꯨ ꯃꯆꯥ ꯄꯤꯛꯇ꯭ꯔꯣ, ꯊꯣꯏꯕꯤ ꯃꯆꯥ." "ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯁꯥꯔ." ꯄꯥꯏꯈꯣꯝꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯛꯅꯁꯤꯜꯂꯛꯏ꯫ "ꯊꯣꯏꯕꯤ ꯃꯆꯥ, ꯊꯣꯏꯕꯤ ꯃꯆꯥꯎ." ꯊꯣꯏꯕꯤꯗꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧ ꯂꯩꯔꯤ꯫ "ꯃꯥꯝꯆꯥ, ꯅꯦꯅꯦꯁꯨ ꯊꯣꯏꯕꯤ ꯀꯧꯕ꯭ꯔꯥ?" ꯄꯥꯏꯈꯣꯝꯕ ꯊꯣꯏꯕꯤꯕꯨ ꯄꯝꯈꯠꯂꯒ "ꯊꯣꯏꯕꯤ, ꯅꯣꯏ ꯅꯦꯅꯦꯗꯤ ꯊꯣꯏꯕꯤ ꯃꯆꯥꯅꯤ, ꯄꯤꯁꯛ ꯄꯤꯛꯏꯁꯤ ꯎꯔꯦꯗꯅ." "ꯅꯦꯅꯦ ꯊꯣꯏꯕꯤ ꯃꯆꯥ." ꯍꯦꯟꯊꯣꯏꯕꯤ ꯁꯥꯎꯔꯪꯅꯅ "ꯁꯥꯔ, ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯝꯕꯤꯅꯣ." ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ "ꯅꯦꯅꯦ ꯁꯥꯎꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤ, ꯀꯤꯖꯗ꯭ꯔꯥ ꯅꯪ?" ꯍꯦꯟꯊꯣꯏꯕꯤ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ꯫ "ꯃꯥꯝꯆꯥ, ꯉꯔꯥꯡꯒꯤ ꯊꯣꯏꯅꯨꯗꯣ ꯃꯥ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯃꯥ ꯂꯥꯛꯅꯤꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔ ꯂꯥꯛꯏꯅꯤ." "ꯃꯥꯗꯤꯅꯦ ꯁ꯭ꯀꯨꯜ ꯆꯠꯂꯝꯒꯅꯤꯅꯦ." "ꯑꯁ ꯃꯌꯥꯝ ꯇꯜꯂꯦ, ꯁꯤꯗ ꯂꯥꯛꯄꯗ ꯁꯥꯟꯅꯃꯤꯟꯅꯕ ꯀꯅꯥꯝꯁꯨ ꯂꯩꯇꯦ." "ꯃꯥꯝꯆꯧꯒ ꯁꯥꯟꯅꯔ ꯂꯣꯏꯔꯦꯗꯅ." "ꯇꯜꯂꯦ, ꯃꯥꯝꯆꯧꯒ ꯁꯥꯟꯅꯕ, ꯑꯩꯒ ꯁꯥꯟꯅꯅꯕ ꯑꯉꯥꯡ ꯑꯃ ꯄꯤꯌꯨ." ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯄꯥꯏꯈꯣꯝꯕꯒ ꯍꯦꯟꯊꯣꯏꯕꯒ ꯈꯪꯌꯦꯡ ꯌꯦꯡꯅꯩ꯫ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯑꯃꯨꯛ ꯃꯃꯥꯏꯗꯣ ꯁꯠ ꯁꯠ ꯂꯩꯊꯣꯛꯅꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ "ꯊꯣꯏꯕꯤ, ꯃꯃꯥꯅ ꯀꯧꯍꯧꯕꯅꯤ, ꯊꯣꯛꯑꯁꯤ ꯂꯥꯎ." "ꯌꯥꯔꯣꯏ, ꯑꯩꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ, ꯄꯤꯌꯣ." "ꯊꯣꯏꯕꯤ, ꯅꯤꯡꯉꯥꯏ ꯇꯧꯅꯨ ꯀꯩꯗꯧꯔꯒꯦ? ꯅꯦꯅꯦ ꯊꯣꯏꯕꯤ ꯃꯆꯥ ꯁꯥꯎꯖꯔꯛꯁꯅꯤ, ꯊꯣꯛꯎꯔꯁꯤ ꯂꯥꯎ." ꯁꯤ ꯍꯥꯏꯔꯒ ꯅꯝꯗꯨꯅ ꯀꯥꯗꯩ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯦꯟꯊꯣꯏꯕꯤ ꯃꯃꯥꯏꯗꯣ ꯃꯈꯨꯠꯅ ꯍꯨꯃꯥꯏ ꯍꯨꯝꯂ ꯈꯥꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯊꯨꯡꯂꯔꯦ꯫ ꯏꯕꯦꯁꯅꯥꯁꯨ ꯁꯥꯟꯇꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ, ꯊꯕꯥꯁꯅꯥꯁꯨ ꯌꯥꯎꯔꯛꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯌꯥꯝꯒꯤ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯦ ꯃꯥꯒꯤ ꯀꯥꯗ꯫ ꯊꯕꯥꯁꯅꯥꯅ "ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ?" "ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ, ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯅꯣꯏꯅ ꯈꯪꯉꯔꯣꯏ." "ꯅꯃꯥꯏꯗꯣ ꯊꯥꯖꯠꯂꯝꯃꯦꯅ ꯅꯪꯗꯤ." "ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯊꯥꯖꯗ꯭ꯔꯥ ꯅꯪꯁꯨ ꯃꯧ ꯑꯣꯏꯔꯣ, ꯂꯨꯍꯣꯡꯉꯣ, ꯂꯩꯁꯥꯕꯤ ꯈꯣꯡꯃꯨ ꯊꯣꯛ ꯑꯣꯏꯗꯧ ꯁꯔꯨꯛ." ꯁꯥꯟꯇꯤꯅ "ꯅꯕꯥꯅꯤꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ?" ꯏꯕꯦꯁꯅꯥꯅ "ꯊꯣꯏꯕꯤ, ꯅꯪꯕꯨ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ?" "ꯅꯨꯡꯉꯥꯏꯌꯦ ꯏꯃꯥ, ꯌꯥꯝ ꯅꯨꯡꯉꯥꯏ." ꯍꯦꯟꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂ ꯃꯥꯜꯂꯦ, ꯃꯃꯤꯠꯇꯒꯤ ꯏꯔꯥ ꯍꯧꯔꯛꯂꯦ꯫ ꯁꯥꯟꯇꯤꯅ ꯏꯁꯦ ꯑꯃꯨꯛ ꯀꯞꯄꯤ ꯃꯥꯜꯂꯦꯅꯦꯍꯦ, ꯅꯨꯡꯉꯥꯏꯕ ꯇꯥꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯀꯞꯄ ꯍꯧꯅꯗꯦꯀꯣ." ꯏꯕꯦꯁꯅꯥꯅ "ꯅꯅꯦꯝꯒꯅꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ, ꯅꯅꯦꯝꯅ ꯉꯥꯡꯕꯗ ꯁꯤꯟꯊꯛ ꯇꯥꯡꯒꯠꯅ ꯈꯨꯝꯕ ꯌꯥꯗꯦꯀꯣ, ꯑꯋꯥꯠ ꯑꯄꯥ ꯑꯄꯦꯟ ꯄꯦꯟꯗ ꯂꯩꯔꯁꯨ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤꯀꯣ, ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯀꯥꯎꯒꯅꯨ, ꯃꯇꯤꯛ ꯆꯥꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯕꯅꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ." "ꯍꯣꯏ ꯏꯃꯥ."
ꯑꯁꯨꯝꯅ ꯉꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯕ ꯇꯨꯡꯗ ꯃꯌꯥꯝꯁꯨ ꯍꯜꯂꯒꯦꯅ ꯃꯔꯤ ꯃꯔꯤ ꯊꯣꯛꯅꯔꯛꯄꯗꯨꯗ ꯇꯦꯔꯦꯁꯇ ꯂꯩꯔꯝꯕ ꯂꯣꯌꯨꯝꯕꯗꯣ ꯍꯦꯛ ꯂꯦꯞꯄꯒ ꯌꯦꯡꯕꯁꯨ ꯏꯀꯥꯏ ꯍꯥꯏꯐꯦꯠ ꯄꯥꯛꯊꯔꯒ ꯔꯦꯂꯤꯡ ꯃꯈꯥꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨꯕꯨ ꯌꯦꯡꯂꯒ ꯊꯕꯥꯁꯅꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯁꯔꯁꯅꯥ: ꯏꯕꯥꯏꯁꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯂꯥꯡꯅꯣ ꯅꯣꯏ ꯈꯪꯄꯣꯠꯇꯦ꯫ ꯄꯥꯏꯈꯣꯝꯕꯅ: ꯔꯥꯁꯤ ꯗꯤꯐꯤꯖꯦꯟꯁꯤꯗꯤ ꯐꯖꯅ ꯅꯥꯔꯕ ꯖꯥꯠꯅꯤꯅꯦ꯫ ꯂꯣꯌꯨꯝꯕꯅ: ꯅꯣꯏ ꯊꯣꯛꯑꯀꯥꯟꯗ ꯈꯪꯅꯤ ꯑꯩꯅ ꯆꯥꯛꯏꯕ ꯃꯩꯆꯥꯛꯁꯦ꯫ ꯄꯥꯏꯈꯣꯝꯕꯅ: ꯑꯉꯥꯎ ꯐꯩ ꯃꯥꯜꯂꯦ ꯑꯝꯇ ꯍꯧꯒꯠꯂꯣ꯫ ꯂꯣꯌꯨꯝꯕꯁꯨ ꯀꯣꯟꯅ ꯊꯪꯗ ꯊꯕꯥꯁꯅꯥ ꯎꯔꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔ ꯍꯧꯒꯠꯂꯛꯏ꯫ ꯎꯔꯦ꯫ ꯁꯔꯁꯅ: ꯃꯤꯠꯁꯦ ꯅꯥꯔꯦꯗꯀꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯨꯝꯂꯝꯗꯥꯏ ꯃꯇꯝꯁꯤꯃ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯀꯥꯗ ꯆꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯃꯇꯝꯅꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯨꯗ ꯄꯣꯊꯥꯅꯤꯡꯂꯛꯄꯅ ꯆꯪꯗꯕꯗꯤ ꯌꯥꯗꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯇꯨꯃꯤꯟ ꯆꯪꯂꯛꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯐꯃꯨꯡ ꯂꯣꯏꯁꯤꯜꯂꯒ ꯐꯝ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯆꯪꯂꯛꯄ ꯎꯕꯗ ꯃꯣꯟꯗꯨ ꯄꯥꯏꯈꯠꯂ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯅꯪ ꯑꯗꯨꯝ ꯇꯨꯝꯃꯨꯗ ꯐꯃꯨꯡꯗ, ꯑꯩ ꯁꯣꯐꯥꯗ ꯑꯗꯨꯝ ꯇꯨꯝꯃꯨꯒꯦ꯫ ꯁꯥꯔ ꯉꯔꯥꯡ ꯁꯣꯐꯥꯗ ꯇꯨꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯗꯦ, ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯃꯨ꯫ ꯅꯨꯡꯉꯥꯏꯍꯦ, ꯑꯩ ꯑꯗꯨꯝ ꯇꯨꯝꯒꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯇꯨꯃꯤꯟꯅꯔꯁꯦ ꯁꯥꯔ꯫ ꯄꯥꯏꯈꯣꯝꯕ ꯉꯛꯅ ꯀꯩꯕ? ꯍꯦꯟꯊꯣꯏꯕꯤ ꯐꯠ ꯐꯠ ꯆꯪꯁꯤꯜꯂꯒ ꯃꯣꯟ ꯈꯔꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯄꯟ ꯈꯥꯔꯒ ꯊꯝꯈ꯭ꯔꯦ꯫ ꯁꯥꯔꯅ ꯌꯦꯠꯂꯣꯝꯗ ꯇꯨꯝꯃꯛꯑꯣ, ꯑꯩꯅ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯇꯨꯝꯃꯛꯑꯒꯦ, ꯁꯤ ꯑꯣꯏꯗꯤ ꯍꯦꯟꯖꯤꯟꯅꯔꯔꯣꯏ꯫ ꯄꯥꯏꯈꯣꯝꯕ ꯆꯤꯝꯕꯥꯜ ꯅꯥꯝꯃ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ꯫ ꯃꯤ ꯄꯤꯛꯄꯩ ꯍꯧꯅꯕꯤ ꯀꯣꯛꯇꯤ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤꯅꯦ, ꯊꯣꯏꯕꯤ ꯃꯆꯥ꯫ ꯍꯦꯟꯊꯣꯏꯕꯤ ꯁꯨꯛꯇꯣꯛꯂꯒ ꯑꯗꯨ ꯀꯧꯔꯛꯀꯅꯣ ꯍꯥꯏꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯆꯥ, ꯊꯣꯏꯕꯤ ꯃꯆꯥ, ꯊꯣꯏꯕꯤ ꯃꯆꯥꯎ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯣꯟꯅ ꯄꯥꯏꯈꯠꯂꯒ ꯄꯥꯏꯈꯣꯝꯕꯗ ꯊꯣꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯇꯥꯄꯣꯛꯂꯒ ꯃꯣꯟꯗꯨ ꯀꯣꯜꯂꯒ ꯐꯃꯨꯡꯗ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯛꯅ ꯅꯣꯛꯅ ꯇꯨꯝꯃꯨꯁꯦ, ꯈꯠꯅꯕ ꯋꯥꯔꯦ, ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤ ꯃꯆꯥ, ꯁꯤ ꯍꯥꯏꯔꯒ ꯃꯩ ꯃꯨꯊꯠꯈ꯭ꯔꯦ꯫ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯃꯐꯤꯔꯣꯜ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯐꯤ ꯂꯣꯏꯁꯤꯟꯅ ꯄꯨꯒꯗꯕ ꯆꯦ ꯆꯥꯡꯁꯤꯡꯗꯣ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯏ꯫ ꯅꯨꯃꯤꯠ ꯃꯁꯤꯡꯗꯤ ꯈꯪꯗꯦ ꯍꯧꯈꯤꯕ, ꯂꯨꯍꯣꯡꯕ ꯊꯥꯈꯥꯏ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯩ ꯐꯨꯔꯤꯠꯇꯨꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ? ꯊꯣꯏꯕꯤ ꯃꯆꯥ, ꯊꯣꯏꯕꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ? ꯁꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ꯫ ꯍꯦꯟꯊꯣꯏꯕꯤ ꯇꯞꯐꯤꯡ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯥꯔꯦ, ꯀꯩꯅꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ? ꯇꯥꯔꯗꯤ ꯉꯁꯥꯏꯅ ꯂꯥꯛ ꯌꯥꯗ꯭ꯔꯣ? ꯑꯩꯒꯤ ꯂꯤꯠꯅꯕ ꯐꯨꯔꯤꯠꯇꯤ ꯀꯗꯥꯏ? ꯍꯦꯟꯊꯣꯏꯕꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯨꯔꯤꯠꯇꯣ ꯄꯤꯔꯛꯏ꯫ ꯁꯤ ꯂꯩꯔꯦ, ꯃꯈꯥꯗ ꯏꯁꯇ꯭ꯔꯤ ꯇꯛꯎꯕꯅꯤ꯫ ꯀꯗꯥꯏ ꯄꯤꯔꯛꯑꯣ꯫ ꯁꯤ ꯍꯥꯏꯔꯒ ꯐꯨꯔꯤꯠꯇꯣ ꯂꯧꯔꯒ ꯂꯤꯠꯁꯤꯜꯂꯤ꯫ ꯅꯪꯅ ꯀꯔꯝ ꯀꯥꯟ ꯀꯥꯔꯛꯇꯣꯏꯕ ꯑꯣꯐꯤꯁꯁꯤꯅ? ꯈꯪꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯐꯨꯔꯤꯠ ꯈꯨꯗꯥꯝ ꯐꯥꯔꯝꯕꯗꯒꯤ ꯌꯦꯡꯈꯠꯂꯛꯏ꯫ ꯀꯩꯅꯣ ꯈꯪꯗꯦꯗꯤ? ꯑꯩꯅꯔꯣ ꯁꯥꯔꯁꯤꯕꯣ, ꯏꯃꯥꯅ ꯌꯥꯗꯕꯩꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨꯕ ꯄꯨꯔꯥ ꯕꯦꯔꯥꯅꯤ꯫ ꯁꯥꯔ ꯆꯥꯛ ꯊꯤꯔꯝꯃꯒꯦ, ꯀꯨꯝꯊꯕꯤꯔꯛꯑꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ꯫ ꯊꯤꯅꯤ ꯅꯪ, ꯑꯣꯐꯤꯁꯅꯦꯅ ꯕꯤꯠ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯑꯣꯏꯖꯔꯝꯃꯗꯤ ꯐꯗꯧꯕ, ꯁꯨꯇꯤ ꯄꯪꯂꯧ ꯂꯧꯔꯒ ꯄꯪꯂꯩ ꯂꯩꯔꯝꯗꯧꯕ꯫ ꯇꯟꯅ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯀꯨꯝꯊꯔꯛꯂꯦ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯅ: ꯏꯕꯨꯡ ꯑꯆꯧꯕ, ꯅꯪ ꯆꯠꯂꯗꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯑꯗꯨ ꯏꯃꯥ, ꯀꯩꯗꯧꯔꯦ? ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯃꯩ ꯍꯧꯒꯩ ꯆꯤꯟꯕ, ꯁꯣꯏꯕ ꯌꯥꯕ ꯊꯕꯛ ꯑꯝꯇꯁꯨ ꯅꯠꯇꯦ, ꯑꯗꯨꯅ꯫ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯔꯛ ꯐꯠꯊꯠꯂꯒ: ꯍꯜꯂꯛꯄ ꯊꯦꯡꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔో? ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨ, ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯂꯩꯔꯦꯗꯅ, ꯏꯃꯧ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯣꯏꯔꯣꯏ ꯑꯝꯇ, ꯂꯩꯍꯧꯔꯣ ꯅꯣꯏ ꯊꯣꯛ ꯂꯩꯍꯧꯔꯣ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯁꯥꯎꯔꯪꯅꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯀꯔꯤꯅꯣ ꯃꯁꯤꯅ? ꯍꯦꯟꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯄꯒ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯍꯪꯂꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯕꯨꯡ ꯑꯆꯧꯕꯒ ꯀꯩꯀꯩ ꯍꯥꯏꯅꯈꯤꯒꯦꯅꯦ? ꯀꯩꯝꯇ ꯍꯥꯏꯅꯗꯤꯌꯦ꯫ ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯦꯟꯊꯣꯏꯕꯤ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯄ꯭ꯔꯃꯣꯗꯤꯅꯤ ꯎꯈꯤꯗ꯭ꯔꯥ ꯈꯟꯅ ꯃꯤꯅꯣꯛꯇꯣ ꯃꯇꯣꯝꯇ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯅꯦ ꯉꯁꯤ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ, ꯒꯦꯠ ꯅꯨꯡꯒꯁꯦ ꯐꯖꯅ ꯂꯣꯟꯁꯤꯜꯂ ꯂꯩꯔꯝꯃꯨ꯫ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥ? ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗꯅꯦ ꯏꯃꯥꯅ ꯁꯦꯟꯗꯣꯏ ꯈꯔ ꯁꯥꯜꯂꯤꯌꯦ, ꯑꯗꯣ ꯂꯧꯁꯤꯟꯕ ꯆꯠꯂꯨꯒꯦ ꯇꯧꯕ꯫ ꯍꯌꯦꯡ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯌꯦꯡꯉꯛꯀꯦꯅ꯫ ꯏꯃꯥ, ꯑꯩꯁꯨ ꯌꯥꯎꯒꯦ, ꯃꯇꯣꯝꯇ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯊꯥꯡꯕꯗꯣ ꯐꯔꯛ ꯇꯥꯅꯤꯕ꯫ ꯑꯩ ꯏꯇꯣꯝꯇ ꯆꯠꯀꯗꯕ ꯅꯠꯇꯦꯅꯦꯍꯦ, ꯅꯪ ꯇꯥ ꯇꯣꯃꯥꯒ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯏꯇꯣꯝꯇ ꯌꯨꯝꯗ ꯁꯨꯝ ꯂꯩꯍꯧꯕꯗꯣ ꯇꯟꯗꯅ ꯇꯧꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯣ, ꯆꯠꯂꯨꯔꯁꯤ ꯏꯃꯥꯒ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫
ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎꯅ ꯆꯦꯟꯈꯠꯈ꯭ꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯍꯧꯏ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦꯅꯦꯁꯦ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯡꯁꯤꯗꯅ ꯃꯤꯒꯤ ꯃꯃꯧ ꯅꯨꯡꯁꯤꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯁꯣꯝꯗꯅ ꯑꯣꯐꯤꯁ ꯆꯠꯈꯤꯕ ꯅꯨꯄꯥ ꯃꯥꯁꯨ ꯏꯁꯥꯎ ꯁꯥꯎꯒꯠꯂꯒ ꯂꯩꯔꯦ ꯄꯥꯏꯈꯣꯝꯕ ꯄꯥꯏꯔꯝꯕ ꯐꯥꯏꯜꯗꯨ ꯐꯠ ꯊꯨꯞꯆꯤꯜꯂꯤ ꯂꯣꯏ ꯁꯣꯏꯔꯦꯕꯁꯦ ꯑꯃꯨꯛ ꯍꯜꯂꯒ ꯅꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯃꯁꯤ ꯂꯣꯏꯅꯃꯛꯁꯦ ꯁꯣꯅꯣ ꯅꯨꯄꯤꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯋꯥꯀꯠꯐꯝ ꯂꯩꯇ ꯃꯇꯣꯝꯇ ꯄ꯭ꯔꯣꯄꯣꯛ ꯆꯥꯛꯂꯦ ꯊꯣꯡꯖꯜꯗꯒꯤ ꯂꯣꯏꯌꯨꯝꯕꯅ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯀꯩꯗꯧꯔꯦ ꯅꯪꯅꯃꯣ ꯀꯩꯅꯣ ꯏꯕꯥꯏ ꯁꯛ ꯌꯥꯝ ꯀꯦꯡꯁꯤꯜꯂꯛꯏꯗꯨꯅ ꯏꯆꯦꯅ ꯀꯦꯡꯅꯕ ꯏꯟꯁꯥꯡꯒ ꯄꯤꯖꯔꯛꯄ꯭ꯔꯣ ꯅꯪꯅ ꯆꯦꯗꯨꯗ ꯍꯪꯉꯨꯔꯣ ꯍꯥꯏ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯁꯤꯗꯤ ꯔꯣꯃꯥꯟꯇꯤꯛꯅꯤꯅꯦ ꯑꯣꯏꯅꯩꯔꯣ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯡꯃꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨ ꯆꯠꯂꯣ ꯏꯪ ꯗꯥꯎꯟ ꯏꯕꯥꯏ ꯏꯪ ꯗꯥꯎꯟ ꯀꯩꯗꯧꯔꯒꯦ ꯄꯨꯡꯁꯥꯎ ꯁꯥꯎꯒꯠꯂꯤꯗꯨꯕꯣ ꯇꯞꯊꯕꯁꯨ ꯈꯔ ꯇꯝꯃꯨ ꯉꯁꯥꯏꯗꯒꯤ ꯃꯤꯅꯠ 20 ꯍꯦꯜꯂꯕꯅꯦ ꯊꯕꯛ ꯁꯨꯔꯦꯅꯦꯅ ꯑꯝꯇ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯣꯏꯅ ꯐꯖꯅ ꯁꯦꯝꯃꯒ ꯇꯧꯒꯗꯕꯗꯨꯗ ꯁꯨꯇꯤ ꯂꯧꯔꯤꯅꯦꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏ ꯁꯣꯏꯔꯦꯕ ꯑꯃꯨꯛ ꯍꯟꯅꯗꯧꯔꯦ ꯀꯔꯤ ꯀꯥꯟꯅꯩ ꯀꯩ ꯁꯣꯏꯔꯤꯅꯣ ꯏꯕꯥꯏ ꯁꯤ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯥꯏꯜꯗꯨ ꯂꯧꯈꯠꯂꯒ ꯍꯥꯡꯗꯣꯛꯂ ꯌꯦꯡꯉꯤ ꯍꯦꯔꯥ ꯏꯕꯥꯏ ꯁꯤꯗꯤ ꯏꯕꯥꯏꯅ ꯁꯣꯏꯕꯅꯤ ꯏꯆꯦꯅ ꯑꯁꯨꯛ ꯐꯖꯅ ꯁꯦꯝꯃꯒ ꯄꯤꯔꯛꯏꯁꯤꯗꯤ ꯑꯗꯨꯏꯁꯨ ꯃꯥ ꯂꯥꯛꯑꯒ ꯀꯩꯀꯩꯅꯣ ꯌꯦꯡꯁꯤꯟꯕ ꯌꯥꯏꯗꯅ ꯏꯕꯥꯏ ꯃꯤꯁ ꯇꯧꯔꯦꯗ ꯃꯤꯁ ꯇꯧꯔꯦꯅ ꯊꯃꯣꯏꯗ ꯌꯥꯅꯤꯡꯉꯣ ꯅꯪ ꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯊꯣꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯐꯔꯦ ꯀꯩꯅꯣ ꯀꯦꯠꯂꯦ ꯊꯣꯛꯁꯨ ꯍꯧꯔꯒꯦ ꯑꯁꯦꯡꯕ ꯍꯥꯏꯔꯁꯨ ꯁꯥꯎꯏ ꯁꯥꯎꯅꯤꯡ ꯁꯥꯎꯖꯧ ꯁꯤ ꯍꯥꯏꯔꯝꯃꯒ ꯂꯣꯏꯌꯨꯝꯕ ꯊꯣꯔꯛꯏ ꯁꯔꯁꯅ ꯏꯕꯥꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯀꯥꯏꯗꯅꯣ ꯗꯥꯆꯧ ꯃꯅꯥꯛ ꯆꯪꯒꯦ ꯇꯧꯕ ꯆꯪꯉꯨꯅꯨ ꯑꯃꯁꯦ ꯀꯟꯅ ꯂꯩꯈꯠꯂ ꯂꯩꯍꯧꯔꯤꯕꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯦ ꯀꯩꯒꯤ ꯑꯣꯏꯅꯤ ꯃꯇꯨꯗꯣ ꯐꯪꯗꯕꯩ ꯎ ꯐꯪꯗꯕ ꯑꯁ ꯌꯥꯏꯍꯦ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯄꯥꯈꯪ ꯀꯟꯅ ꯐꯥꯒꯠꯂꯛꯄꯤ ꯂꯩꯅꯥꯒꯤ ꯁꯤꯝꯇꯝꯁ ꯃꯌꯥꯝ ꯑꯃ ꯇꯣꯏꯅ ꯎꯈꯠꯂꯛꯏ ꯅꯨꯄꯤ ꯊꯤꯔꯁꯨ ꯑꯁꯨꯃꯥꯏꯗꯤ ナꯅꯕ꯭ꯔꯣ ꯊꯤꯔ ꯈꯪꯅꯤ ꯊꯤꯔꯁꯤꯔꯣ ꯏꯕꯥꯅꯤꯁꯨ ꯁꯔꯁ ꯂꯨꯈꯝ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯑꯁ ꯑꯩꯗꯤ ꯃꯁꯥ ꯐꯥꯎ ꯈꯪꯗ꯭ꯔꯤꯗ ꯀꯣꯏꯔꯤꯁꯦ ꯐꯖꯩꯅꯦ ꯅꯪ ꯈꯨꯀꯣꯏꯗꯨꯗꯤ ꯑꯩꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯁ ꯏꯕꯥꯏꯆꯥꯁꯨ ꯃꯁꯥꯅ ꯇꯥꯗ꯭ꯔꯤꯕꯣ ꯃꯁꯥꯕꯨꯗꯤ ꯈꯪꯕꯖꯥꯠꯅꯤ ꯏꯀꯥꯏꯗꯅ ꯍꯥꯏꯗꯣꯔꯛꯇꯕ ꯖꯥꯠꯅꯦ ꯃꯥꯏꯗꯣ ꯃꯁꯥ ꯈꯪꯗꯅ ꯀꯣꯏꯕꯁꯦ ꯈꯪꯕ ꯅꯨꯃꯤꯠꯇ ꯀꯥꯏꯅꯩꯗꯣ ꯆꯨꯝꯖꯥꯠꯂꯣ ꯍꯦꯔꯥ ꯅꯪꯕꯨꯁꯨ ꯕꯤꯠ ꯍꯥꯠꯄ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯑꯋꯣꯏꯕꯩꯒ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅꯦ ꯂꯩꯍꯧꯔꯣ ꯅꯪ ꯆꯨꯛ ꯁꯥꯔꯒ ꯑꯩ ꯆꯠꯂꯦ ꯀꯥꯏꯗꯨꯅꯤ ꯏꯕꯥꯏꯆꯥ ꯅꯨꯄꯤ ꯊꯤꯕ ꯂꯣꯏꯌꯨꯝꯕꯅ ꯊꯣꯔꯛꯄꯗ ꯑꯣꯐꯤꯁꯀꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯤꯡꯗꯨꯒ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯂꯥꯛꯏꯕꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯔꯝꯃꯤ ꯑꯦꯇꯦꯟꯗꯦꯟꯠꯅ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯔꯗ ꯏꯟꯐꯣꯔꯝ ꯑꯝꯇ ꯇꯧꯖꯈꯤꯒꯦ ꯏꯟꯐꯣꯔꯝ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯉꯒ ꯎꯅꯧꯔꯒꯦ ꯑꯩꯈꯣꯏ ꯍꯦꯛ ꯂꯥꯛꯀꯅꯤ ꯈꯪꯕꯅꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯔꯨꯜꯗ ꯑꯦꯄꯣꯏꯟꯃꯦꯟ ꯌꯥꯎꯗꯅ ꯎꯅꯕꯗꯤ ꯌꯥꯗꯦ ꯑꯦꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯔꯗꯤ ꯌꯥꯅꯤ ꯀꯨꯏꯔꯣꯏ ꯑꯩ ꯁꯔꯗ ꯍꯪꯖꯔꯛꯈꯤꯒꯦ ꯀꯩꯅꯣ ꯅꯨꯄꯤꯅ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯉꯤꯁꯤꯕꯣ ꯆꯪꯉꯒꯦ ꯀꯣꯛ ꯆꯪꯉ ꯂꯣꯏꯔꯦꯅꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯏꯕꯨꯡꯉꯣ ꯅꯣꯏꯁꯦ ꯈꯔ ꯍꯦꯟꯃꯜꯂꯤ ꯃꯤꯒꯤ ꯑꯣꯐꯤꯁꯇꯨꯗ ꯂꯥꯛꯑꯒ ꯀꯩꯅꯣ ꯑꯍꯟ ꯅꯪꯅ ꯑꯃꯨꯛ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯏꯁꯤꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯌꯨꯝꯕ ꯎꯔꯗꯨꯅ ꯆꯪꯂꯛꯏ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯅꯔꯒꯦ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤꯡꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯑꯣ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯔ ꯅꯪꯅ ꯅꯣꯏ CEO ꯂꯩꯇ꯭ꯔꯣ ꯎꯅꯒꯦ ꯂꯥꯛꯄꯅꯦ ꯂꯣꯏꯌꯨꯝꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯁꯦꯠꯂꯛꯏꯕ ꯃꯐꯤ ꯃꯔꯣꯜ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯑꯗꯨꯝ ꯈꯪꯈ꯭ꯔꯦ ꯂꯣꯏꯌꯨꯝꯕꯅ ꯑꯩꯈꯣꯏ ꯁꯔꯗꯤ ꯃꯤꯇꯤꯡ ꯑꯔꯨꯕ ꯑꯃ ꯌꯥꯎ ꯆꯠꯈꯤꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯉꯔꯥꯡꯗꯅꯤ ꯁꯤꯗ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯁꯤ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯇꯦꯅ ꯍꯥꯏꯔꯛꯄꯗꯣ ꯌꯥꯅꯤ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯝꯃꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔ ꯀꯩꯗꯧꯗꯣꯏꯅꯣ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯅꯣꯏ ꯗꯥꯏꯔꯦꯛꯇꯔ ꯁꯔꯁ ꯂꯩꯇ꯭ꯔꯣ ꯃꯥꯁꯨ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯔꯁ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯅꯣꯏ ꯂꯥꯛꯑꯝꯃꯤꯔꯣ ꯂꯣꯏꯌꯨꯝꯕ ꯁꯔꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯪꯒ ꯈꯪꯅꯕ꯭ꯔꯣ ꯑꯧ ꯏꯕꯥꯆꯥ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯪꯉꯣ ꯑꯩ ꯀꯦꯕꯤꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ ꯁꯤ ꯍꯥꯏꯅꯒ ꯂꯥꯛꯏꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯗꯣ ꯁꯔꯁꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯍꯣꯟꯖꯤꯟꯈ꯭ꯔꯦ ꯂꯣꯏꯌꯨꯝꯕ ꯂꯥꯞꯇꯛ ꯁꯔꯁꯀꯤ ꯃꯑꯣꯡꯗꯣ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ ꯀꯩꯊꯦꯜ ꯄꯣꯂꯛ ꯐꯥꯎꯅ ꯃꯊꯪ ꯂꯥꯛꯄꯅꯤ ꯍꯦꯟꯊꯣꯏꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯇꯧꯔꯤꯕꯗꯣ ꯀꯨꯞꯅ ꯌꯦꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯩ ꯁꯅꯥꯍꯟꯕꯤꯅ ꯍꯩꯃꯥ ꯏꯆꯦꯕꯦꯝꯃ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦꯗ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯀꯨꯏꯔꯦ ꯍꯟꯗꯛꯁꯦ ꯏꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤ ꯃꯔꯥꯡ ꯆꯠꯊꯣꯛꯄ ꯑꯃꯠꯇ ꯁꯪꯉꯨꯗ꯭ꯔꯦ ꯂꯥꯛꯃꯤꯟꯅꯔꯤꯁꯤꯕꯨ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ ꯃꯥꯅꯤ ꯑꯩꯒꯤ ꯏꯃꯧꯅꯤ ꯏꯁ ꯃꯁꯛ ꯄꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯁꯅꯥꯍꯟꯕꯤ ꯅꯪꯒꯤꯁꯦ ꯃꯃꯥꯡꯒꯤꯗꯨꯒ ꯌꯥꯎꯔꯒꯗꯤ ꯁꯦꯜ ꯐꯅꯌꯥꯝ ꯇꯥꯔꯝꯃꯅꯤꯕꯣ ꯍꯣꯏ ꯏꯆꯦꯕꯦꯝꯃ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯝꯂꯅꯤ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯄꯨꯂꯞ ꯄꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ
ꯀꯃꯥꯏꯅ ꯇꯧꯕ ꯅꯪꯒꯤꯁꯤꯅ ꯏꯆꯦꯕꯦꯝꯃ ꯑꯩꯁꯦ ꯄꯩꯁꯥꯗꯨꯕꯨ ꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯔꯝꯕꯅꯤ ꯑꯗ ꯍꯟꯗꯛ ꯏꯆꯥ ꯅꯨꯄꯥꯒꯤ ꯀꯨꯊꯤ ꯌꯦꯡꯉꯨꯕꯒꯤ ꯄꯩꯁꯥꯗꯣ ꯐꯅꯌꯥꯝ ꯆꯪꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯑꯃꯐꯥꯎ ꯂꯩꯖꯍꯧꯗ꯭ꯔꯦꯗ ꯅꯅꯥꯎꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯧꯕꯅꯤ ꯄꯤꯅꯤ ꯍꯥꯏꯔꯒ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯐꯔꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅ ꯄꯤꯔꯣ ꯃꯅꯦꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯉꯛꯅ ꯌꯦꯡꯂꯤ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗꯅ ꯂꯦꯞꯂꯝꯕ ꯍꯦꯟꯊꯣꯏꯕꯤꯗꯣ ꯁꯅꯥꯍꯟꯕꯤꯒꯤ ꯄꯣꯠꯐꯝꯗ ꯆꯪꯁꯤꯜꯂꯒ ꯌꯣꯜꯂꯤꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯣ ꯀꯣꯏꯅ ꯌꯦꯡꯂꯛꯏ ꯏꯅꯦ ꯑꯗꯨꯒꯤ ꯇꯣꯔꯕꯣꯠꯇꯣ ꯑꯝꯇ ꯂꯥꯝꯕꯤꯔꯛꯑꯣ ꯃꯥꯏꯔꯦꯟꯕꯨꯗꯤ ꯁꯤꯗ ꯂꯩꯔꯕ ꯁꯅꯥꯍꯟꯕꯤꯅ ꯁꯤꯗ ꯏꯕꯦꯝꯃ ꯌꯦꯡꯉꯨ ꯌꯥꯝ ꯐꯖꯕꯅꯤ ꯌꯦꯟꯗꯦꯝ ꯃꯄꯨꯟꯁꯤꯁꯨ ꯈꯥꯃꯦꯟꯁꯦ ꯀꯦꯖꯤ ꯑꯃꯇ ꯑꯣꯟꯕꯤꯔꯛꯎꯕ ꯁꯅꯥꯍꯟꯕꯤꯁꯨ ꯍꯦꯟꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯏ ꯁꯦ ꯂꯣꯏꯔꯕ꯭ꯔꯣ ꯑꯇꯩꯗꯤ ꯍꯦꯟꯊꯣꯏꯕꯤꯅ ꯂꯩꯔꯝꯂꯤꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨꯗ ꯃꯃꯜ ꯈꯔ ꯇꯥꯡꯕꯁꯤꯡꯗꯣ ꯈꯟꯗꯨꯅ ꯆꯦꯈꯥꯎꯗ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤꯗꯤ ꯃꯥꯒꯤ ꯄꯣꯠ ꯁꯤꯠꯂꯦ ꯍꯥꯏꯅ ꯀꯟꯅ ꯍꯔꯥꯎꯔꯤ ꯂꯣꯏꯔꯕ꯭ꯔꯥ ꯑꯇꯩꯗꯤ ꯂꯧꯒꯗꯧꯕ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯏꯕꯦꯝꯃ ꯌꯥꯔꯅꯤ ꯏꯅꯦ ꯁꯤ ꯍꯥꯏꯔꯒ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯊꯥꯞꯅ ꯂꯩꯍꯧꯕ ꯇꯣꯃꯥꯜꯕꯨ ꯀꯧꯏ ꯇꯥ ꯇꯣꯃꯥꯜꯁꯨ ꯍꯦꯛ ꯇꯥꯕꯒ ꯁꯠ ꯆꯪꯁꯤꯜꯂꯛꯏ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯏꯕꯦꯝꯃ ꯃꯦꯗꯥꯝ ꯁꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯒꯥꯔꯤ ꯑꯝꯇ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯣ ꯑꯔꯦꯝꯕꯁꯤꯅ ꯑꯩ ꯄꯥꯏꯔꯛꯑꯒꯦ ꯐꯅꯤ ꯃꯦꯗꯥꯝ ꯁꯤ ꯍꯥꯏꯔꯒ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯄꯣꯠ ꯆꯩ ꯌꯥꯎꯕ ꯆꯦꯈꯥꯎ ꯈꯔꯗꯣ ꯄꯥꯏꯔꯒ ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯅꯦ ꯁꯅꯥꯍꯟꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯕꯦꯝꯃ ꯏꯃꯥ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯍꯌꯦꯡ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯄꯣꯠ ꯆꯩꯁꯤꯗꯤ ꯏꯅꯦ ꯁꯅꯥꯍꯟꯕꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯍꯦꯟꯊꯣꯏꯕꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯇꯥꯞ ꯂꯧꯁꯤꯟꯕ ꯉꯝꯂꯦ ꯁꯅꯥꯍꯟꯕꯤꯒꯤ ꯀꯗꯔ ꯃꯃꯧꯅ ꯈꯪꯂꯦ ꯍꯥꯏꯕ ꯑꯗꯨꯅꯁꯨ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯣ ꯈꯥꯝꯂꯨꯗꯦ ꯍꯩꯃ ꯁꯅꯥꯍꯟꯕꯤ ꯐꯔꯦꯗ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯅꯔꯦ ꯏꯆꯦ ꯍꯣꯏ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯏꯁ ꯐꯔꯦ ꯁꯅꯥꯍꯟꯕꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯩꯒꯤ ꯄꯣꯠ ꯂꯧꯒ꯭ꯔꯤ ꯃꯌꯥꯝꯗꯨꯒꯤ ꯄꯩꯁꯥ ꯄꯤꯔꯝꯂꯔꯣꯏꯗ꯭ꯔꯣ ꯏꯅꯦꯅ ꯈꯨꯗꯣꯜ ꯇꯝꯕꯤꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯦꯗꯧꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯅꯦ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯃꯊꯪꯁꯨ ꯂꯥꯛꯀꯦ ꯏꯅꯦ ꯏꯃꯥ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯅꯥꯍꯟꯕꯤ ꯈꯣꯏꯗꯧ ꯊꯤꯠꯄꯗ ꯂꯣꯏꯔꯦ ꯀꯟꯅ ꯉꯥꯡꯉꯨꯕꯁꯨ ꯉꯝꯗꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯃꯥꯒꯤ ꯑꯋꯥꯠꯄ ꯃꯦꯟꯗꯨꯅ ꯂꯥꯛꯄꯅ ꯊꯤꯅ ꯆꯩꯔꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤ ꯆꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯂꯒ ꯏꯅꯦ ꯃꯇꯨꯡꯗꯗꯤ ꯃꯤꯒꯤ ꯁꯦꯜ ꯄꯨꯔꯒ ꯀꯨꯊꯤ ꯌꯦꯡꯕꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯗ ꯍꯥꯏꯅꯕꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯊꯣꯏꯕꯤ ꯑꯃꯗꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯀꯩꯊꯦꯜ ꯄꯣꯂꯛꯇꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯏ ꯀꯔꯥꯏꯗꯒꯤ ꯃꯍꯥ ꯍꯤꯡꯆꯥꯕꯤꯅꯣ ꯑꯁꯤꯕꯣ ꯑꯁ ꯑꯩꯅ ꯈꯜꯂꯝꯕꯒ ꯅꯤꯡꯂꯝꯕꯒ ꯂꯣꯏꯅ ꯀꯥꯏꯍꯟꯗꯧꯔꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯊꯪꯅꯕꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗꯨꯁꯨ ꯎꯔꯤꯕꯅꯤ ꯍꯦꯟꯊꯣꯏꯕꯤꯗꯤ ꯃꯅꯦꯝꯒꯨꯝꯅ ꯇꯧꯗꯦ ꯈꯪꯁꯤꯟ ꯇꯥꯁꯤꯟꯅꯗꯕꯁꯨ ꯍꯩꯇꯦ ꯅꯨꯃꯤꯠꯇꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯪꯍꯧ ꯎꯍꯧꯔꯦ ꯑꯁꯣꯝꯗꯅ ꯂꯣꯌꯨꯝꯕꯁꯨ ꯉꯁꯥꯏꯗꯒꯤ ꯁꯔꯁꯀꯤ ꯃꯇꯧꯗꯣ ꯆꯤꯡꯅꯔꯤꯕꯅꯤ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅ ꯃꯃꯥꯏꯕꯨꯁꯨ ꯀꯦꯕꯤꯟꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯟꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯔꯁꯀꯤ ꯀꯦꯕꯤꯟ ꯃꯅꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯦꯕꯜꯗ ꯃꯈꯣꯡ ꯊꯥꯡꯒꯠꯂꯒ ꯐꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯌꯥꯝꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯑꯣꯏꯅ ꯎꯏ ꯑꯩꯅ ꯀꯣꯟꯅ ꯎꯅꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯛꯄ ꯉꯥꯏꯗꯅ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯂꯣꯏ ꯁꯣꯏ ꯇꯥꯕ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯗꯅ ꯁꯤꯜꯂꯛꯀꯅꯤꯅ ꯂꯩꯔꯛꯏꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯍꯥꯏꯒꯤꯕ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯎꯠꯂꯛꯄ ꯇꯥꯕ ꯀꯥꯟꯅꯔꯣꯏ ꯗꯤꯔꯦꯛꯇꯔ ꯁꯔꯁ ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯈꯪꯉꯨ ꯃꯊꯪꯒ ꯂꯥꯛꯄꯗꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯄꯥꯏꯈꯣꯝꯕꯗꯨꯁꯨꯅꯦ ꯃꯐꯝꯁꯤꯗ ꯂꯩꯍꯜꯂꯝꯒꯗꯕꯅꯤ ꯁꯔꯁ ꯃꯊꯥ ꯁꯥꯔꯤ ꯃꯌꯥꯝꯕ ꯈꯪꯍꯟꯗꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯈꯨꯗꯤ ꯊꯤꯔꯦ ꯄꯥꯏꯈꯣꯝꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯀꯣꯠꯇꯨ ꯂꯤꯠꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯂꯣꯌꯨꯝꯕꯅ ꯏꯕꯥꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯨꯝꯗ ꯍꯜꯂꯒꯦ ꯀꯩꯅꯣ ꯌꯥꯝ ꯉꯜꯂꯤꯗ ꯀꯩ ꯊꯕꯛ ꯂꯩꯍꯧꯒꯦ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯁꯦ ꯂꯣꯌꯨꯝꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯔꯣꯏ ꯌꯥꯝ ꯅꯥꯔꯛꯈꯤꯅꯤ ꯀꯩꯅꯣ ꯅꯪꯅ ꯃꯕꯨꯛ ꯐꯠꯇꯕꯤꯗꯧꯅ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯣ ꯏꯕꯥꯏ ꯃꯥꯏꯗꯨꯕꯨ ꯁꯎꯟꯅ ꯎꯞꯅꯕ꯭ꯔꯣ ꯎꯟꯁꯥ ꯃꯆꯦꯠ ꯈꯔ ꯂꯧꯔꯒ ꯃꯣꯔꯥ ꯁꯥꯕꯗ ꯍꯥꯞꯅꯒꯦꯅ ꯃꯣꯔꯥ ꯁꯥꯕꯤ ꯃꯌꯥꯝ ꯂꯥꯛꯎꯕꯅꯤ ꯃꯣꯔꯥ ꯁꯥꯒꯦꯔꯥ ꯄꯣꯂꯥꯡ ꯁꯥꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯁꯥꯎꯔꯣ ꯑꯩꯗꯤ ꯆꯠꯂꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯋꯥ ꯁꯥꯗ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯨꯝꯕꯅ ꯍꯦꯔꯥ ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯅꯤꯡꯉꯛꯏꯗ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯑꯣꯐꯤꯁ ꯑꯦꯟꯇ꯭ꯔꯥꯟꯁꯇꯒꯤ ꯄꯥꯏꯈꯣꯝꯕ ꯊꯣꯛꯈꯤꯕꯗꯣ ꯁꯔꯁꯀꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅꯁꯨ ꯎꯈ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯩ ꯃꯌꯥꯝꯗꯨꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥꯗꯨꯅ
ꯁꯤ ꯌꯧꯔꯗꯤ ꯊꯕꯛ ꯍꯧꯕ ꯌꯥꯔꯦꯅ ꯑꯩꯈꯣꯏꯗ ꯃꯤꯅꯝꯂꯒꯦ ꯈꯜꯂꯕꯅꯤꯅ ꯃꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦꯗꯅ ꯏꯅꯥꯎꯁꯥ ꯂꯥꯛꯑꯣ ꯆꯠꯁꯦ ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯇꯣꯡꯉꯛꯄ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯁꯨꯝ ꯂꯥꯛꯄꯅ ꯄꯥꯏꯈꯣꯝꯕꯁꯨ ꯃꯌꯨꯝ ꯌꯧꯔꯦ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯉꯥꯊꯔꯒ ꯂꯩ ꯀꯩꯅꯣ ꯀꯅꯥꯝ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ ꯉꯟꯇꯥꯅ ꯍꯜꯂꯛꯄꯁꯤꯗ ꯑꯩ ꯃꯥꯟꯗ꯭ꯔꯖꯥꯠꯂꯥ ꯃꯥꯟꯗ꯭ꯔꯁꯨ ꯃꯤꯅ ꯂꯥꯛꯑꯦ ꯈꯪꯂꯗꯤ ꯊꯣꯔꯛꯄ ꯌꯥꯏꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯝꯂꯐꯥꯎ ꯆꯦꯞꯃꯧ ꯂꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯥꯅ ꯆꯪꯂꯒ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯌꯨꯝꯗꯩ ꯊꯣꯛꯄ ꯌꯥꯗꯦꯅ ꯑꯣꯐꯤꯁꯐꯥꯎ ꯆꯠꯇꯒꯩ ꯂꯩꯍꯧꯔꯒ ꯂꯩꯀꯥꯏ ꯀꯣꯏꯕꯒ ꯆꯠꯇꯅ ꯈꯪꯅꯤꯕ ꯍꯜꯂꯛꯈꯤꯁꯅꯨ ꯃꯨꯔꯨꯝ ꯄꯣꯔꯣꯛ ꯁꯣꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯐꯤꯒ ꯍꯣꯡꯗꯈꯩ ꯆꯦꯟꯊꯣꯔꯛꯏ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯇꯣꯃꯥꯜ ꯁꯦꯁꯦ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯅꯪꯁꯨ ꯈꯔ ꯄꯥꯏꯈ꯭ꯔꯣꯁꯦ ꯂꯥꯏꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯛꯄꯁꯤꯡꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯐꯅꯤ ꯃꯥꯏꯕꯦꯝꯃ ꯄꯥꯏꯈꯣꯝꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯇꯨꯅ ꯇꯧꯅꯔꯤꯕꯗꯣ ꯌꯦꯡꯂꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯍꯩꯃꯥ ꯏꯕꯨꯡ ꯑꯆꯧꯕ ꯅꯪ ꯍꯜꯂꯛꯂꯝꯃꯦꯅ ꯉꯜꯂꯤꯗ ꯉꯁꯤꯗꯤ ꯉꯟꯅꯤ ꯉꯁꯥꯏꯗ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯀꯩꯊꯦꯜꯗꯅꯦ ꯍꯌꯦꯡ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯂꯥꯏ ꯀꯠꯅꯕ ꯄꯣꯠ ꯆꯩ ꯂꯩꯔꯨꯕ ꯄꯥꯏꯈꯣꯝꯕ ꯍꯦꯟꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯌꯨꯝꯗꯩ ꯊꯣꯛꯄ ꯌꯥꯗꯦꯅ ꯑꯣꯐꯤꯁꯀ ꯀꯥꯗꯅ ꯂꯩꯍꯧꯕ ꯃꯤꯁꯤꯅ ꯀꯩꯊꯦꯜ ꯆꯠꯂꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯕꯅꯤ ꯀꯥꯟꯗꯦ ꯁꯥꯔ ꯄꯣꯠ ꯆꯩꯁꯤ ꯑꯗꯨꯝ ꯄꯥꯏꯔꯛꯑꯣ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ ꯄꯣꯠ ꯆꯩꯁꯦ ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯏꯔꯦꯟꯗꯣ ꯄꯤꯁꯤꯜꯂꯝꯂꯒ ꯃꯅꯤ ꯃꯃꯧ ꯃꯥꯟꯅꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯇꯤꯡꯉꯛ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯅꯒ ꯑꯣꯏꯅ ꯁꯤꯜꯂꯛꯏꯅ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯉꯛꯏ